Mamang Chegi July Tarukta Jojang Teki Zagamada Mahiroi Hemanjit Amade Lentuengambe Kuki Singna Tamtina Hato Pikre Haina Launariba Togdogasi Chahi ama Laklaba Fauba Lengakna Laikidraba Angang Aniasige Hakjang Putokpang Ngamdrabanina Tha Sigi Kunmarigi Ayupung Taret Taba Matamda Hemanjit ki Aroiba Mathou Mangam Pangong na Mahut Sinduna Pangthoklagani Haina Laikidraba Pizam Hemanjit ki Apokpa Pizam Ibungobina Media da Fongdorakle Sagol Bantakel Kolom Laikai da Leiba Pizam Ibungobigi Mayumda Pangthokiba Paugi Mifam Amada Mahna Hai Angang Ania Sigi Mihat Kamari Lainana Manipurgi Governor Anusawike Chiefness the Nongtombam Biran Security Advisor Kudip Singha Kayarak Hanna Unaduna Warisana Kre Miara Sigamari Lainana Myoy Mari Amasu CBI na Pagat Kre Adubu Laibak Tibade Ngasi Fauba Angang Ania Sigi Tawai Yaudraba Hagchang Pangbangam Dana Lady Ngasidi Angang Ania Se Laikidaba Chahi Ama Fagadaba Numit Karani Kaktamak Ngaire Maite ki Chanabi Haiba Amasu Laibanina Tangai Fadana Pizam Hemanjit ki Aroiba Mathou Mangam Asi Pangthongnaba Warep Lobane Masida Laibag Miyamna Ayaba Pibiyo Angang Ania Sige Matangda Haukiba Ihoda Miyamna Pibikiba Support Kaidawnungda Kauzaroi Lakliba July gi Kunmarida Pangthokadawriba Pizam Hemanjit ki Aroiba Mathou Mangam Masida Miyamsu Saruk yabiyu haina mahangna makatana Fongdoki Laiba Kunmarisita Moki Mathou Mangam Pangthoklagani Haina Miyamdagi Ayaba Nijari Aduga Loina Isagi Awaba Taba Matamda Lebak Miyamna Procession Chatana Khotna Tawba Matamda Sarkargi Maikidagi Yana Kari gi Haigadra Khangde Shokkiba Pangiba Mayam Adusu Mapa Amoina Shok Pangiba Isina Mayam Dugi Awabdusu Aina Saruk Yajari Masini Yang Ayahakasi Kaya da tolaba Maitai Nupa no Haibu Mayam the country and view Isagi Saru Masena Mau Pangdana Masagi Mathou Mangam Tawbo Sungam Draba Maitai Ama Oina Quite the Ton Mami Haibu I have Oire Aduna Leba Miamda Isagi Mathou Mangam to Pangthoklagani Haina Miamda Nijari